Assalamu alaikum wa rahmatullahi wa barakatuh. Mamangi video singta adugum laba aikoina yamna toina thiengnagan ba aikoigi nama singda yauba asoiba sing adugi matangda pakhum sing pizakre hari video sing adubu adomna yengbidribu oiragadi channel asida changbiduna hari video sing adubu singbiu namaz ki matangda kaawkiba maramdagi natragana soikiba maramdagi aikoidagi pangthokkiba adugum laba amal sing amadi atopa aikoigi wakhalda poklakpa wahang sing adugi paukhum piba video sing adugi makha chatharakpu oina masigi video asida aikoida yamna toina thokanba thabak ama haibadi aikoina nama sonba matamda aroiba kaidada famba matamda karigumba matamda aikoigi kokta atopa wakhal kaya marum ama poklakpa yawi hariba adugi maramdagi khanta hoba tawdana aikoina atopa namaz ki damakta natragana aikoina kaida famlamba adudagi haugatluba yawi haugatlaba matungda madugi matang ningsinglai hariba phibam asida aikoi kari tawgani haiba aduni masigi matangda asumla imadudi aroiba kaida da karigumba tashahud sonbagi changda famlamlaba adugi matungda kaawkhiba maramdagi haugatluraba adu irabadi sunnat oiba niyamdi khudakta famdagadabani amasung salam leithokadabani amasung mahaki mathakta sajda sahu tawbagi tangai fadabasu leite karigumba lepkhatlaba matungda lepna salam leithokraba adu oirabasu mahaki namaz adu oiragani tawbatadi hariba adu sunnat ki khilaf oigani